terrorist ke thabak sing lakshin bangamdraba BJP ki lengak asidagi ekhoina asa amata tawningai leiti haina CLP leader Kaisam Meghachandra phongdokhrei Wapham masing ngarang el jangjomphai amadi Zozang take the Chathakiba ambush aduda soktuna hosik sees a hospital the lying duna ladiba Tado Amade Chiru Naga Furuki Mio Sing Gingsin Ba Lakpada Mahagna Phongdokibane Kongchada CLP leader Kaisam Meghachandra Luching Ba team aduna ngarang Kangbukpi district Kodzim Amade Vaitum Anigi Tainafam El Zangomphai gi marakta masakhang da ba khulai paiba singna chatharakpa ambush aduda soktuna hosik sees a hospitals da laikanaduna leiriba Thado Furuki Mioi ahum Thangtin Len Lungomang Amade Haupugi Fibam Yingsin K Loinina Zozangte ke ambusta soktuna hospital asida laing duna leiriba Chiru Naga Furuki Mioi Ani Olive Jatung Amade Arama Jatung Anigi Fibam Sing Yingsin K Kongchat aduga mari leindana CLP leader Kaisam Meghachandra hai Aikoi masal amana amaga khatnaduna leibana Kana ba mata purapangam loy lamdam asida khundaminariba kanglu furup khudingmakna amato oina hotnaduna lamdam asida tangduleita ba hanjilakna ba hotnabanatana lamdam asida tangduleita ba purapangam loy lenga asina lamdam asida tangduleita ba hanjinna ba thabak amata paikhatlaroi micham miyamda miyot minei chathaduna asi ana Nanghaliba terrorist ke thawung sing lakshin bangamdraba lenga asidagi aikoina asa amata tawningai leite Manipura hosik achumba wild leitriba asigi tekchak lenga asina lawgadmane wato khodingmak NIA amadi CBI da sinagani haiduna hekta leithokpa asi achumba oigadawribara aikoi miyoi bana hingliba se ex gratia amadi compensation khaktagira haiba asi achawba wahang amani haina mahakna makhata ki The compensation ex gratia NIA it's not the solution. Akoi santi pami solution pami lenga kasi laibagi madugi solution do akoi na pami karigumba masigi potse chahi ahum henna akoi na masigi santi justice solution roadmap IDV singi solution free movement puthokpa ngamdragadi chief minister oina mantri oina MLA oina leibag sida leirubagi state sida leirubagi kari kanari Laiba Lamdam Siki Parza Singna. Apaba, Langaki Damak, Tungi Damak Kalakanda, Makwina, Makwigi Laibak, Parzaki Laibak se, Parzana Lepsa Sunu. A quick Puramak responsible Dauba, Lowbang of Drabasakar Siki, Makada, Prime Minister Modi, Amit Shah, Home Minister, BJP Langaka Siki Makada, Asa Ude.